RK Somendro Kaikuna film star na thagalakwa video la meting tang mem na thamjage accident thokre hairi aduga hairi gari si Soma na thorakpani jo hairi mem video footage mem yeng tamini si leibak thiba thok thokre je khoi shooting chatpani adubu saigi petrol pump dagi matai manaw ma thokroppada saidok na bohna bada saidok na bohna bada paisale se ho Soma thokpani Soma do makok ta khas kure makok po me gari di tha jana tai ra ya mai mathanga on mani myam chang amu yu ka pi bani daw wa di tawis da sa phatta bani tawis a ole gari daw wa da tawis Soma makok khas Pagi, tinung gaya om dai, hata tinung gaya om dai besin puri kerana hata tinung gaya om dai petrol pump am lagi tu, adu gaya opposite ni, adu thodorok pada gaya macam thodorok pa, adu dia thodorok pada thom tari yang lagi pada, so na onjan gaya pada thodorok makan tak sendiri. Loina na ngasi huyalan pau tu gi editorial kalam lok thok sarkan na mem la thamjage Manipuri sing sibdi siroi hingbadi wan hingani Manipur tungan furuk kamluk singna punna khunda mina ba apikpa chingleibakni yellow furuk ni haiba singi manungda tampak ta namna khunda ba maitai sing laidi maitai pangal sing laidi singdana namna furuk kunthra henbeki miyoi sing laidi laiminari ba furuk singi manungna tampak ki saruk ta leiba maitai kangluk ki mi sing hengalakki sang ayamba sang da jar hengalang lambadu sai khara sida handakre haibani wafam si asum wafam ni adubu akaknaba furup amada hairiba phibam si mayoknarabasu Manipur gi apunmigi oina yengbadi sai khudingi mising de leptana hengalaklibani amaromdana state sigi lamgi pak chawbudi nomonomogi pakthok chawthorokpagi mahutta hena dum piksilaklibani ayamba sangda mising hengalakti hairabasu apikpa sang leptana hengalakpana leifam leirakta lamhang tumhang inkhol singdagi hendoraktuna lawukta yung kai kya sajinarakuna laiminarakpagi mathakta atopai hingnabagi pambai goiba yaba thabak thoram kya sathanaraklibani masimangna Manipur Conservation of Peatlands amasum Wetlands Act 2014 faw semduna law uba yaba lawuk sing kannaba akanba thabak sing paikhatnaraklibani thabak si cultivable area sing kanana bigdamakani adubu ek asi haujuk phawbagi di mapangal kanba mai pakna thabak to onthokpa ngamnaba ek ama oidri masimangna manama sing thaba yaba law singu yaba mafam sing nomogi piksilakli maramsina kharakhak leijadi lawuk singda law panthadana law uba panba law udringe amasum lokpa loiragana insang napi haira thabagi phibamda leirakpa si ngarangtagi thaudok oiraktrabani adubu phibam sida chatharaklabasu matam sana sejinagadaba matamda ising phangdabagi yamna chawbu khutung sadaba muyuknari masi oiragadi Manipuri singna nomagi hingbada tangai phadana sangliba sana naba polam singa sidi kadaidagi lawduna hingnaba sakani Manipur puthokjabana Manipuri sing phawbu saba konajade masigi mathakta mapanigi miyoi kyasu laktuna tungan sinphamna thabak tawribani Mapangi security personnel kaya deploy tawduna sejinaribani amasum inaline satnaba honarakpadagina June English ngani kungani thoi phawbagi tha kunthra gi manungda Manipur sanglakibasingda piba permit phawbada lakh ahum henkrabani haibadi Manipur puthokjaba hingnabagi sangdaba yadaba polam singna Manipuri sing phawba konajadringaida mapaniki lakpa miyoi kyasu yawsillaribani maram singasina nga chak insang napi thumthaw amadi hawai changwai punamak mipal tangduna saraklibani adubo handak jiri lambigi irangthong thani hena lanba yarakhitaba amasum Dimapur lambina sembagi truck sing satok chasin tawa thingzilubada Manipur potchagi mamal khangwang hong khalakhi haibadi mapani ki pusilakpagi sangwatpa sanabagi dimana henjilakpadagi polam sing adugi mamal hong khalakhi Kobi fulgi mamal phawba kilo de lupa chamadagina chamaga kunyokhi phibamsina makha sang tharaklabadi saningai thakningai leitaduna sibigi thaudoktu khara tamkhini adubu wanadi hingli haibada langadra Maramasina lainga ngakta ngaidana miyamna kari tawraga chinjakta mipal
tanglaklibasigi yolhing nanthok sapa ngamgadagi haibadu munna khalaga hona hobo songmani laingak nasu ising amasum maru marang yauna pangbu yaba mating sing pangsinbagi thabak tawgadabani amasum chinjak pawbu mi pal tanglaga kyang kuina hingkhiduino haiba ngasigi hoyelan pawgi editorial kalam simyamna thamjage marakthana class 10 tamliba mahairoi singi khudong saba mata thamjage madudi exam ama crack tawba haibisi hokiba past exam paper sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangkiba sei taragi mamangi question sing solve tawduna nainaraduna phongba lyric sing loinana makoina piba suggestion sing asi adugo handa english sing ani kungan thogi HSLC exam da hangkiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage mathematics da 80 mark ki manuna 77 marks sanaki masi 96% di sanare habani loinana social science da 80 mark ki manunda 61 marks sanaki masi 76% sanare habani science da 80 mark ki manunda 44 marks sanaki masi 55% sanaki habani loinana vector a series ki 2022 HSLC handak hangkiba question sing adugi solution yawa booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo august tang tara english sing ani kungani thuidigi haujaragani amasum limited seat oigani satra kunga manga khatang laujagani so haire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am na hena khudong sanaba videos ki description da sumuhi contact details ma'am hapsaramge athubu matamda khudong saba silobiyu contact tabiyo loisalakpoina ten takpo mapalangi paung khatang ma'am da thamjage kerala da nongkana subadigi miyoi kungani thu sire nong suba nongma lepluraba matung sagol sunumita kerala da amukhana nongkana surakibaga loinana state asiki mafam kya landslide amadi ising isaw thokre numaiji numita gi hauju phawbada nonga mari lainana sikiba mi masing gi kungani thu sure state asiki district taraga mari gi manung nipanda red alert lakthoki amasum atai district manga dana orange alert laktokre adomainam state capital district di asigumba alert laktokpa lete se minister Pinarayi Bejayanan Pat Turelama Dam Singi Manak Tariba Miam Yariba Makai section Namadi Mikup Nahum Singer Lainanava Apple to Cre district authorities singi directive sing innava masum mathau tarakpagi matungina relief camp singna sanctionana basem sana basumangna makhata na miamda appeal to ki se minister na makhata na hakibada Thrissula masum Inakulam district singi kuthaba mafam sing laidiba masung mawangi isau singda relief camp singda satna kiba miyoi singna handaksu relief camp singda satpa matau tai hainasu paux da phongdorak lidu hauju koina di myam paux matanga solution jarage mas myam pun anau update ngaminasi and thank you.